mayambu ikoknona khoiromjari ngasisu mayamgi nungaina bagidama asengba thokhiba wari khara puduna lakchari marupsing cylinder man gi original amasung mari leinaba information khara pijari marupsing cylinder man gi ihan hanba photo asi 2009 da uba phangki madudi Eric Nixon koba Photoshop artist amana normal photo amabu karigumba awful website from gidama edit tawki matamaduda Photoshop ki oiba competition ama silami matudi competition aduda artist khudimakna paranormal oiba photo sembagi competition amani Eric competition aduda saruk jarami Eric na nupa amagi normal photo amabu kapki aduga Photoshop ki matengna nupa adugi phibam mato yamna wanghallami hek jengbada akiba phauki Eric na Photoshop tawriba photo ado original photo yamna malami masitigi mi khara amadi cylinder man asi asengbani haina longnaba phawba yawnari masidagi cylinder man ki fiction story asi internet ta yamna pakthok chawthokhi cylinder man ki fiction story asi yamna pakthok chawthok lambagi yamna chawrpa creepy pastani marupsing cylinder man asi masa parap tawi yamna wangi masidagi cylinder man haina maming thonki internet ta miyoi ayambanadi cylinder man asi asengbani haina longadi adubu 2014 da karigumba thoktok ama thoki masidagi miyoi khara amadi cylinder man asi tasengnamak asengbani haina longnarakhi thoktok adu 31 May 2014 da sahi 32 surba haibati Morgan Geyser amadi Anissa Weir kopa nupi masa anina makoi anigi friend Python lantar kopa nupi masa amabu 19 time lak thangnana attack tawki makoi anina hide and seek hanasi haiduna Python bu jungle amada puduna laklami masidagi makoi ani punduna Python da attack torami masidagi police na makoi ani pu pharami maruda makoi anina hairabadi makoi anina tawriba thabak punamak asi cylinder man na penabagidamakta tawkhibani hairi aduga somdana Python bu kannabagidamakta doctor na leptana pung taruk muk surgery tawki arudagi Python du yamna phajana ningthina anaba yawdana sor honba yanabagidamakta hapta kharamuk hospital da laikhi masidagi Morgan amati Anissa makoi ani du angang yamna oibana maram moiraga jail gi mahutta mental asylum da thamki thokdok asi thokraba matungdagidi miyoi kaya amadi cylinder man asi rel uraba legend ni haina lungnarami masidagi ariba kaya gi photo kaya urami photo aduda cylinder man jawbagi wari kaya mayamna sanarami masida twist ama oribadi cylinder man jawi hairiba photo singatu kana gumbana Photoshop artist na Photoshop tawba photo ngak to irami marupsing 2018 da cylinder man koba movie ama announce tawki maduda mayamna movie asida 2014 da thokiba thoktok adu movie asida ulakani haina lawrami madudagi mayamna yamna samdarami madudi thoktok ado yamna laibak thiba amati yamna nungaitaba thoktok amani thoktok asida yumpham moraga movie puthokpa haibasi afaba oiroi haina saundarami movie asiki director amati producer na mayamda wafam mama sengdoraki madudi cylinder man movie asiki storyline asi wakhalna sagatpa fiction story ni movie asiga 2014 da thokiba thokdok aduga karigumba mari amata leinadi haina haiki aduga movie asiki trailer da screen chatpi nupi masa amabu urami adubu movie asigi storyline asi thokdok aduga karigumba mari amata leinadi haina movie adugi director amati producer na haiki adudi movie adugi trailer adu mayamda te na haijaraki madudi nupi masa ama cylinder man na capture tawki aduga cylinder man asi yamna power leiba miyoi bagi mind bu control tawba ngamlami aduga cylinder man na miyoi amagi mind bu control tawduna miyoi aduna atopa miyoi kaya bu halan basu ngami aduga miyoi adusu mahak masa mathanta sijahanba phawba ngami masigi matungda college tamlibi nupi masa mari telar aduda ugani nupi masa singatu internet ta phangliba cylinder man gi wari singata adugi maramda
wari kaya sanarami maruda nupi macha amati cylinder man da yamna interest oiki nupi macha adugi mamingna Keti kawi Keti na soibadagi cylinder man bu smonat tauki masidagi cylinder man na kitubu capsule tauki adudagi mangki masidagi limhoriba nupi macha ahum aduna Keti bu thirami marudagi limhoriba nupi macha ahum adugi mind sing ado cylinder man na control taukibadagi mukhoi masen hanaba haurakhi masidagi nupi macha sing adugi marakta nupi macha amati hinghori ba nupi macha ado mapunsi chupa mahak mentally sick oirani marup sing aigi onati cylinder man asi fiction character amani haina lojai cylinder man asi ekhoi ki wakhalna sagatpa character amani asing bataibangda leite 2014 da Thokhiba thodok adu aigi onati mental disorder oibadagi thokibani haina lojai thodok aduna maram moiraga cylinder man asi asing bani haibati langani haina khalli marup sing Google da yemba matamda cylinder man gi wari kayamarum internet ta fangi wari punamak adu wakhalna sagatpa wari ngaktani aduga cylinder man asi fiction character amani masi wari makti natre cylinder man gi maramda information khara pijabani mathakta panjakriba photos sing adu usari mayam punna yeminasi marupsing anisuba warilomda muk lakcharagi mayam Japan gi urban legend but oi thawai oi topa hingsaba anigi maramda wari lijerke ahan ba hingsaba adugi mamingna hasisa kusama kawi aduga anisuba hingsaba adugi mamingna jikiniki kawi ahan bada ai hasisa kusama gi matangda haijagi hasisa kusama haibasi fit nipan muk wangba haibati 8 fit muk wangba fattaba nupi amagi thawai amani yengbada hek kiba fawi hasisa kusama asi ayambadi angang singbu harana bahoni hasisa kusamana lakbada karigumba dangdang lawba makhol amaga lonena lai makhol ase hek tabadadi mayamna khanglami maruti hasisa kusama asi makhona dariba mafam arudagi irap raptana leire haibasi khanglami hasisa kusama ki ahanba wari asi Japanese ki website amata 20 August 2008 ta ihan hana thingnaki website aduda YFTYZTRNO username oiba nupa amana hasisa kusama thingnakibagi masamaki wari ama thagalakhi wari asi kayamuk chumbanu kayamuk lanbanu haibadu mati ai khangjadri adubu wari adudi yamnaki mayamgidamakta wari adu puduna laksari mayam adudi wari adu haujaraklagi website aduda wari liriba nupa aduna hai mayam ngasiti aingonda thokhiba akiba thodok amagi wari lijaraki thodok adu aina hasisa kusama thinakhibagi thodokni thodok asi 1985 da thoki aduga thodok asida ai sining chitta hingokhi wari adudi aigi mama baba asi Japan da leirami mama baba bu luhonglaba matung aikoi ikoi kuidana America da chakhi masidagi aigi angang oiringagi punsidi America da lelami laik laisu America da loina tamki wari adudi 1985 ta aikoi gi school la da suti tharami marudagi babana mama amati aibu Japan da pupu bobo ki manakta purami matamadu aina sahi nipan surakpa matamni aigi pupu bobo ki yum ado Japan ki umarang kaina hoba umang kaya leiba khungang amadani ai ahan bo wena pupu bobo ki yum Japan da laklami maruda aibu ubada ipu ibongna yamna harau jarami aigi mama baba ado aibu ipu bobo ki manakta sinaramlaga Japan ki atopa mafam kharata yengba wena chakhi maruda aingonda nungaitaba amata leiramdi maramdi ipu ubuki manakta leibado ai yamna nungairami aigi ipu ibuki yum ado yamna su saurami
Yum adugi mapanda laikol amasu lerami. Laikol adugi nak yetki maikai mari makta u kaya amasu hauri. Nungdang wairamgi matamda ipu ibok ado yumki manung aduda laiduna TV yenglami. Aduga aina laikol adugi phamnaba thaba phampham amada phamduna potharami. Phamna aina karigumba dang lauba makol ama taki. Makol ado hek tabda ngakpa amati akiba fawi. Makol ado hek tabda aina lepkhatlaglaga aina nak yetta laiduna koyeng jenglami. Marudagi aina khanglaklami marudi makol ado aigi nakta tapna sangsilakle haiba. Makol adu aigi nakta naksilaglaba matungda aina urami marudi yamna wangbi nupi ama laikol adugi kachin waida hauba u amagi manakta leptuna aingonda munna yengduna leirami. Nupi ado yamna wangi amuksu hek uba maktada kiba phawakami. Nupi ado yamna akiba mawongda maya ado higatuna aingonda munna yengduna leirami. Aibu uba maktada nupi ado masindagi yamna ngakpa akiba khojal amata thulaki. Makol adudi dang launa thuraklami. Nupi ado dang lauba makol ado loinaraga mafam adudagi chatkre. Nupi ado hek chatkibaga aina ipu iboki manakta sattuna awangba nupi ado ukibagi wari pumba sithadana lirami. Karigino khangdi aigi wa ado tabada aigi ipu ibok ado yamna kibagi mawongda taroklami. Maruda ipu yamna kibagi mawongda aingonda hanglaklami marudi nupi ado yamna wangbra amati nupi aduna nangbu ukhabra haibasi hanglaklami. Ipuna hanglakpa aduta aina khumi madudi nupi ado yamna wangi amasung nupi aduna aibu ukhre haina khumki. Aigi wa adu tabada aigi ipu ibokto kibana loikre. Madudagi ipuna ibokta haireklami madudi nang isu ase kupna sinaduna layu. Second ama phawba nangi nanaktagi isu asi lapthokhangganu masi hairamlaga ipu ado mafam adudagi chatkre. Ipu iboki mawong otawaduda ai yamna ngaklami. Aina ibokta hanglami madudi karigino ipu ibokna pakhatpa akibagi mawong tawduna tawribasi karigino haina hanglami. Maduda ibokna haireklami madudi hasisa kusamana nangbu khankrabani mana nangbu puduna chatnabagi damakta amukhana nangin ngakta lakani. Ibokna hairakpa wadu tabada aina ibokta hanglami marudi hasisa kusama haribasi kanano. Aduga karigi ipu ibokna hasisa kusamabu asuk yamna kiriba karigino. Maruda ibokna haireklami marudi hasisa kusama haibasi yamna apangal kanba amati yamna phattaba thawai amani amati miyoi kayabu mana halami. Sahi kharagi mamang khungang asigi angang kaya masigi phattraba thawai asina hatkre. Madudagi Buddha Rishi marina thawai asibu yum abata phajinduna thamki. Adubu thawai asi yum adudagi nathoraklaga tholakpa mali haiki. Phattaba thawai asi ayambadadi angangsingbu haranaba honai. Mahakna nangbu haranaba sungsoi sodana honaraklagani. Adubu kiganu isudi ipu ibok aikhoi khwai mayamna isuda karigumba phattaba thodok amata thoktanaba honagani. Aboki wasingdu tabada ai yamna kirami. Maihak khara leraba matung ipu adusu yumda halakle. Ipu aduga lunana hanubi nupi amasu lakrami. Hanubi nupi adugi mamingna kisan kawi. Ipu ga lakminaba hanubi nupi aduna aibu aigi bedroomda puraklami. Marudagi hanubi nupi aduna se mayam ama Japanese language ta karino khara iraga aigi kagi thongnau phaglang punamakta thelami. Masidagi kisanna haireklami aina sida iriba sing asi yamna asengba mantra ngaktani. Mantra iriba se sing asi nangi kagi thongnau punamakta thelabani. Maramdi hasisa kusama adu nangi ka manungda sangba lakpa ngamdanabani. Masidagi amaibi kisanaduna ka adugi thongnau pumbagi mathakta Buddhagi murti amamam thamami. Kisan aduna Buddhagi murti sing adugi mamang singda duk tharami. Masidagi kisan aduna abokta apikpa patra marida thum hatuna puru hairami. Masidagi kisana thum jaupa apikpa patra maridu aigi kagi suthek marida thanami.
Masidagi abokna baltin ani kada poraktuna thanami. Baltin amati ising hangi aduga baltin amati ising pik thana yawi. Maduda ipuna hairi marudi baltin da yauriba ising asi nangna toilet tawbada sijinnanabani amati nang mai tabada sijinnanabani. Mayam si ubada ai chamamnarami. Aidi tasengna wakal pumbangnaribani. Tarbi mayam se karino haiduna khalli. Marudagi kisanna aibu gyan tahalami. Yengo nupa masa nangdi tawriba mayam se samamnaba hainadaba pharumgani. Adubu aikhoina tawriba pumba se nangi yaifanaba ngaktani. Hasisa kusamana nangbu tasengna khankrabani. Adubu ngasigi numitki numidang asida nangbu thawai aldagi angamba upai tawduna nangbu lapna thamba tabani. Masidagidi nangi nanakta leiramba khudong thiba pumba kokhragani. Aduga masimadi kauganu oiningba oijasanu nang kadagi mapan thokpa yadeko nangi ipu ibok amati ataina hayengi ayuk yaudriba phawbadi nangbu kauba kanamatana laoi karigumba nangi ipu iboki makhol tarabasu nang hayeng ayuk yaudriba phawbadi ka asidagi mapan thokpa yadeko masidagi kisanna si amata karigumba khara iraga piraklami aduga hairaklami aina iraga piriba si asi ngasi ahing chupa ama nasaga sagon aduna thamgadabani oiningba oyasanu si asi nanatagi sungtha thadana nasaga adum loinaraga lehelluko aikhoi pumba nangbu hayeng ayuk pung 3 ta nangga thinagani masidagi ibokna yamna thuna aigi sananaba thagnanaba simbiduna aingonda pirami aduga ipuna haireklami marudi oiningba oyasanu kisanna haribasing asi nangna sodana inbanaba honagadabani nang warabasu wana khangduna ngasi ahing sima ka asidagi mapan thokanu aduga hayeng ayuktagidi karigumba amatta tawraroi oningo jesanu nang ka asidagi mapan thokpa yadeko aduga amana aikhoi mayamna chikhraba matung nang ka gi thongase manungdagi lok tawselu aikhoi pumba hayeng ayuki pung 3 ta nangga thingnagani wa asi haramlaga ipu ibo amati kesan ado aigi kadagi mapan thokri arudagi asum haukibana numidang yoksillakli ai yamna pakat poi kiboi tawduna leirami aina khalami madudi tasengna aibu hasisa ku samana aibu hatlagadra haina khalaklami wakal mayam sing asi khanduna phamungda potharami pothana ahingi pung 13 taraklami ahingi matam ado yauraba phawbada karigumba hainadaba akiba amata phawramdi maruda aina khalaklami marudi aigi ipu ibogasi arembada pakhatle kire haina khalami aduga posak asi yamna kiningai amasu oide haina khalami wakal mayam sing asi khanna karamba kanda ai tumkhibano khanghaudri ahingi pung ama tarakpa adwaita tak laupa makhol ama tabadagi aiha mikap thulaki mikap hek thulakpaga aina khanglaklami marudi aigi kage thuna waduda thongna wado hangdoke tawbagum makut thinjillakpado madu urubadagi ai kibana sor maning mamang samadri masidagi ai kina tuminna phamungda adum hittuna leiri tak lauba makholada liptana kunmu laklammaga adudagi tuminna amuk laikhrei adudagi aigi kagi thongado mapandagi kanano amana thilakpagi makhonda tok torai makot ado tabada ai kibana lori madudagi aigi ipugi khonjal tarai isu nang ka manungda phajana leiriba natro karigumba problem amata leitaba natra karigumba leirabati thong se hango ipu nangena nakta leiduna nangbu sinabige karigi isuna kiriba kibagi mathau tade ipugi wa ado tabada ai yamna harawrami masidigi aina yamna yangna kage thong adugi manakta sensilaklami aina thong hangdoke hek tawbaga thonggi manakta thamliba thum yawba patrasing aduda aina asum yengsilubada patrasing aduda yawriba thumsing ado musik musallamlami madu urubadagi thong hangdoke tawrambado thong hangdokhiri thong arudagi lapna senthorai marudagi ipuna aibu amuk kauduna hairi keduragi isu nangna thong hangdoktrabadi thong ase amukta hango ai kamanungda changlake hairaklami
Maruda aina khanglami madudi aibu kauriba si aigi ipu natte haibasi khanglaklami madudagi minit khara muk tumina amuk laikre aigi kagi mapandagi aina takhiba makhon dang lauba makhon ado amukka hana tarai makhon ado tabada ai yamna kirami marudagi aigi kagi thong thunaudagi tak tok launa thilaklami makhon ado asum hawlaklami masidagi aigi nakong ani ado aina kanne mensinjarami asum tawbasu akiba thunau thinbagi makhon adodi adumak tarami masidagi ai kiba pakhatpa heman khibana ai kapki madudagi aina amuk khlaklami madudi ai ngasidi susoi sodana siragani arudagi kapna karamba kanda tumkhibano khanghaudri marudagi mathangi nongalakpada ai mikap thulaklami maruda aina pung yengbada ayuki pung taruk taduna leiramli marudagi aina kina aigi kagi thongado hangdokli aina thong hek hangdokpaga aigi kagi mapanda ipu ibok baba mama amati kesan mukhoi pumba aibu ngaiduna leirami karudagi mapan hek tholakpaga aina mamagi manakta chinsilli maruda mamana aibu sena konbi maruda puna mamada yenglaga haraklami marudi kudong thiba si haujiksu loidri makhoi pumba mafam mase thadokduna yamna thunamak chattaba yararoi masidagi aigi ipuna ima baba aibu ben achouba amada airport tamna thilami ben ado aigi ipuna thorami ben adugi mayaidana baba mama ai amati kesando tonglami aidi baba amati mama anigi marakta phamlami arudagi amaibi kesanna engonda haireklami maruti oiningbo ojasanu nang mit pangthokpa suya yadeko nang mit aduma uchingadabani aduga karigumba nangbu karoklabasu khumba yadeko masidagi ben ado yamna yangna thauduna aikhoi pumba airport tamna laklami ben ado khara thauraba matungda akiba makhol dang laubado amuk taraklami makhol ado tabada aina tapna mit pangthoraktuna ben adudagi mapada yengthoklami maduda aina urami madudi yamna wangba masa parap tawpa yengbada yamna hainataba nupi ama bengi speed aduga sap manaba mawongda senduna leirami akiba nupi ado urubadagi ai khangbadagi laukhatlami maruda amaibi kesan aduna aingonda yamna saurami maduda kesanna aingonda haireklami aina nangonda namit anitu pangtana namit usilaga layu haidabra karigino nangna aina haiba wasingsi injiba karigino haiduna yamna saurami marudagi bengi thong thunau ado kanagumba amagi makut thilakpagi makon leptana tharami madudagi kesanna launa laison khara solami kesanna laison solaba matung ngehak lairaga tumina laikhrei makon amata takhidri masidagi pung kharagi matung ekoi airport jawraba matamda ipuna aingonda yenglaga haireklami marudi isu nang sidagidi ekhoigi inakta amukhanna lakpa yararoi maramdi hasisa kusamasi mahangna amuktang khantraba mi ado sungkau kaudi aduna nang mafam masida lakpa yararoi karigumba nangna mafam masida leiba taragadi nangi kutong thiningai soidana oiragani masidagi baba mama ai aikhoi ahum flight mathakta kakhatuna flight manungda phamduna leiri masidagi ai america da lae thodok asa thokraba matungdagidi ai ipu khoigi manakta amuk phawba chaludrei aduga baba mamadi ipu ibokto yengsinbo oina marakta makhoige manakta chatli aigi ipuna aibu tamthiraba thawai amadagi kanbiki natrabadi ai ngasi phawba hinglamgani haibasi ai thajaba ngamdi wari asi matang asida loisinjari mayam hasisa kusamagi asemba photo di nasati adubu asumna tawi haibadu uchari mayam atopa japanese ki urban legend jikiniki gi wari amagasu lijarki ahan bata jikiniki haibasi karino haibata information pijagi jikiniki haibasi stenic oiba jiba amani aduga jikiniki da sakti kayamurum ama yauri jikiniki asi asiba miyoibaki haksang singbu sarami japan gi culture da hairi madudi
ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯍꯜꯂꯒ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯗꯣ ꯍꯌꯦꯡ ꯁꯤꯔꯒ ꯖꯤꯀꯤꯅꯤꯟꯀꯤ ꯑꯣꯜꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯖꯤꯀꯤꯅꯤꯟꯀꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯒꯥꯎꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯏꯅꯤꯛ ꯖꯤꯕ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯏ꯫ ꯑꯗꯨꯗꯤ ꯖꯤꯀꯤꯅꯤꯟꯀꯤꯒꯤ ꯗꯤꯇꯦꯜ ꯄꯤꯖꯔꯕꯅꯤꯅ ꯑꯗꯨꯗꯤ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯖꯄꯥꯟꯗ ꯃꯨꯁꯣꯀꯣꯀꯣꯁꯤ ꯀꯧꯕ ꯕꯨꯙ ꯔꯤꯁꯤ ꯑꯃ ꯖꯄꯥꯟꯒꯤ ꯃꯣꯅꯣꯀꯥꯒꯥꯃꯥ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯥꯜꯂꯒ ꯆꯠꯂꯝꯃꯤ꯫ ꯃꯤꯅꯤꯀꯥꯒꯣꯃꯥ ꯃꯐꯝ ꯑꯁꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯗ ꯅꯠꯇꯅ ꯖꯪꯒꯜꯒꯤ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯤꯅꯣꯀꯥꯒꯥꯃꯥꯒꯤ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤꯉꯩ ꯃꯨꯁꯥꯀꯣꯀꯣꯁꯤ ꯑꯗꯨ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯇꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯖꯪꯒꯜ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯖꯣꯞꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯖꯔꯛꯀꯦ꯫ ꯖꯣꯞꯇꯤ ꯍꯥꯏꯕꯁꯤ ꯑꯄꯤꯛꯄ ꯌꯨꯝ ꯑꯃꯅꯤ, ꯃꯗꯨꯗꯤ ꯋꯨꯗꯀ ꯃꯦꯇꯜꯒ ꯑꯅꯤꯅ ꯄꯨꯟꯅ ꯁꯥꯕ ꯌꯨꯝ ꯑꯃꯅꯤ꯫ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯕꯨꯙ ꯔꯤꯁꯤ ꯑꯃꯒꯤ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯁꯣꯅ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ꯫ ꯑꯗꯣꯝꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯖꯣꯞꯇꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯃꯨꯁꯣꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯛꯄꯤꯒꯅꯤ, ꯑꯗꯣꯝꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯅꯥ ꯑꯃꯠꯇ ꯑꯍꯤꯡ ꯂꯦꯛꯍꯟꯗꯦ, ꯂꯩꯁꯨ ꯂꯩꯍꯟꯗꯦ꯫ ꯑꯗꯣꯝꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃ ꯌꯧꯒꯗꯕ ꯂꯝꯕꯤ ꯇꯥꯛꯆꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯙ ꯔꯤꯁꯤꯅ ꯃꯨꯁꯣꯕꯨ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯅꯕ ꯂꯝꯕꯤ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯁꯣꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝ ꯑꯃꯗ ꯊꯝꯃꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯃ ꯐꯥꯎꯕ ꯆꯤꯊꯗꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯨꯁꯣꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯀꯔꯤꯒꯤ ꯇꯧꯗ꯭ꯔꯤꯕꯅꯣ? ꯌꯨꯝ ꯑꯃꯗ ꯊꯅꯝꯂꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯈꯨꯡꯒꯪ ꯄꯨꯝꯕ ꯁꯥꯞ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯆꯥꯡ ꯅꯥꯏꯔꯔꯣꯏ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯂꯩꯕ ꯉꯝꯂꯔꯣꯏ, ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯁꯣꯅ ꯑꯁꯨꯝꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯄꯤꯔꯣ, ꯑꯩꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯩꯔꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯤꯁꯣ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯊꯝꯂꯝꯂꯒ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯁꯣꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯗꯧꯅ ꯇꯧꯕ ꯖꯤꯕ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯗꯧꯅ ꯇꯧꯕ ꯖꯤꯕ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯣ ꯃꯨꯁꯣꯅ ꯃꯃꯤꯠꯃꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯔꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯁꯣꯅ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯗ ꯊꯝꯂꯒ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯥꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯁꯣ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣ ꯑꯗꯣ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯆꯠꯀꯗꯕ ꯄꯟꯊꯨꯡꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯒꯤ
ꯖꯣꯕꯇꯤꯒꯤ ꯌꯨꯝ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯕꯨꯙ ꯔꯤꯁꯤ ꯑꯗꯣ ꯃꯨꯁꯣ ꯑꯗꯨ ꯎꯕꯗ ꯃꯨꯁꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯨꯁꯣꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯉꯔꯥꯡ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯖꯣꯕꯇꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯈꯤꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯗꯣꯝꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯍꯦꯛ ꯌꯦꯡꯕꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯑꯃ ꯎꯖꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗ ꯃꯨꯁꯣꯅ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯑꯗꯣꯝꯅ ꯊꯦꯡꯅꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯥꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯃꯗꯨꯗ ꯃꯨꯁꯣ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯅ ꯃꯨꯁꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯑꯩ ꯕꯨꯙ ꯔꯤꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯏꯁꯥꯗꯒꯤ ꯈꯤꯇꯪ ꯈꯟꯅ ꯑꯃꯗꯤ ꯅꯥꯄꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯔꯕ ꯃꯇꯨꯡ ꯖꯤꯀꯤꯅꯤꯟꯀꯤ ꯑꯣꯟꯕ ꯇꯥꯔꯝꯃꯤ꯫ ꯖꯤꯀꯤꯅꯤꯟꯀꯤ ꯑꯣꯜꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯀꯌꯥ ꯆꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯩ ꯁꯥꯞ ꯑꯁꯤꯗꯒꯤ ꯀꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯨꯁꯣꯀꯣꯀꯣꯁꯤꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯔꯤꯆꯨꯑꯦꯜ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯕꯨꯙ ꯔꯤꯁꯤ ꯑꯗꯨꯕꯨ ꯖꯤꯀꯤꯅꯤꯟꯀꯤꯒꯤ ꯁꯥꯞꯇꯒꯤ ꯀꯣꯛꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝꯗ ꯃꯨꯁꯣꯀꯣꯀꯣꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯅ ꯃꯨꯁꯣ ꯍꯥꯏꯗꯨꯅ ꯁꯝꯖꯤꯟꯖꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯁꯤꯗ ꯀꯣꯛ ꯉꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯤ꯫ ꯃꯌꯥꯝ ꯖꯄꯥꯟꯒꯤ ꯎꯔꯕꯥꯟ ꯂꯤꯖꯦꯟ ꯖꯤꯀꯤꯅꯤꯟꯀꯤꯒꯤ ꯐꯣꯇꯣꯅꯤ, ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯗꯦꯕꯤꯠ ꯄꯣꯂꯤꯇꯤꯁ ꯀꯧꯕ ꯑꯃꯒꯤ ꯅ꯭ꯌꯨ ꯗꯣꯀꯨꯃꯦꯟꯇꯔꯤꯗ ꯍꯟꯇꯔ 11 ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯅꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯋꯤꯠꯁꯀꯤ ꯁꯥꯎꯟ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯁꯤꯗ ꯍꯥꯞꯄꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏ꯫ ꯃꯈꯣꯜ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯈꯤ꯫ 2017ꯗ ꯋꯤꯠꯁꯀꯤ ꯈꯣꯟꯖꯦꯜ ꯑꯃ ꯀꯦꯃꯦꯔꯥꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯁ꯭ꯄꯨꯛꯁꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯋꯤꯠꯁꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯔꯤꯄꯤ ꯑꯣꯏꯕ, ꯌꯥꯝꯅ ꯗꯤꯁꯇꯦꯟꯁ ꯑꯣꯏꯅ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗ ꯑꯃꯁꯨꯡ ꯑꯃꯨꯛꯁꯨ ꯁꯥꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯑꯁꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯗꯤꯁꯦꯝꯕꯔ 16, 2017ꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯎꯟꯅ ꯀꯨꯞꯄ ꯖꯒꯥ ꯑꯃꯗ ꯎꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯁꯥ ꯑꯃꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯒꯨꯝꯕꯅꯤ꯫ ꯋꯤꯠꯁꯀꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯝꯕꯤꯌꯥ, ꯀꯅꯥꯗꯥꯒꯤ ꯃꯐꯝ ꯑꯃꯗ ꯑꯌꯨꯛ ꯑꯗꯨꯋꯥꯏꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯦꯁꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯠꯇ ꯂꯩꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯌꯥꯝꯅ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥꯃꯔꯨꯝ ꯑꯃꯅ ꯊꯤꯑꯣꯔꯤꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯁꯤ ꯕꯤꯒꯐꯨꯠ, ꯋꯤꯗꯤꯉꯣ, ꯁ꯭ꯀꯤꯟꯋꯥꯜꯀꯔꯒꯤ ꯈꯣꯟꯖꯦꯜꯒ ꯃꯥꯟꯅꯔꯞ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯗꯣ ꯌꯦꯡꯂꯒ ꯑꯦꯅꯥꯂꯥꯏꯖ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯝꯕ ꯖꯤꯕꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯜ ꯑꯁꯤꯒ ꯃꯥꯟꯅꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯀꯅꯥꯗꯥꯒꯤ ꯑꯣꯟꯇꯥꯔꯤꯑꯣꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯣꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯊꯥꯕꯤꯔꯛꯈ꯭ꯔꯕ ꯖꯦꯂꯦꯛꯁꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ
ꯑꯀꯤꯕ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯁꯝꯂꯞꯅ ꯄꯟꯖꯔꯝꯒꯦ ꯃꯔꯨꯞꯁꯤꯡ ꯑꯃꯦꯔꯤꯀꯥ ꯍꯥꯏꯕꯗꯤ USA ꯗ ꯀꯁꯇꯗꯤꯌꯦꯜ ꯑꯣꯏꯅ ꯊꯝꯕ ꯃꯐꯝ ꯑꯃꯈꯛ ꯂꯩ ꯃꯐꯝ ꯑꯗꯨꯕꯨ ꯅꯥꯚꯥꯖꯣ ꯔꯤꯖꯔꯕꯦꯁꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯔꯤꯖꯔꯕꯦꯁꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯔꯤꯕ ꯇ꯭ꯔꯥꯏꯕ ꯃꯈꯜ ꯑꯃꯈꯛ ꯂꯩ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯀꯣꯂꯝꯕꯁꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯛꯂꯕ ꯇ꯭ꯔꯥꯏꯕ ꯃꯈꯛꯅꯤ ꯅꯣꯚꯥꯖꯣ ꯔꯤꯖꯔꯕꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯣꯚꯥꯖꯣ ꯄꯤꯄꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯕꯨ ꯅꯣꯚꯥꯖꯣ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯔꯒ ꯈꯪꯅꯩ ꯅꯣꯚꯥꯖꯣ ꯔꯤꯖꯔꯕꯦꯁꯟ ꯑꯁꯤ ꯇ꯭ꯔꯥꯏꯕ ꯂꯩꯕ ꯖꯒꯥꯅꯤꯅ ꯐꯖꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯅꯣꯚꯥꯖꯣ ꯔꯤꯖꯔꯕꯦꯁꯟ ꯑꯃꯗꯤ ꯅꯣꯚꯥꯖꯣ ꯔꯤꯖꯔꯕꯦꯁꯟꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯥꯗꯧꯅ ꯃꯤꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕ ꯃꯈꯜ ꯑꯃꯈꯛ ꯐꯪꯂꯝꯃꯤ ꯁꯥꯗꯧꯅ ꯃꯤꯗꯧꯅ ꯇꯧꯕ ꯑꯗꯨꯕꯨ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯁꯥ ꯑꯁꯤꯕꯨ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯇ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯅꯣꯚꯥꯖꯣ ꯂꯦꯡꯒ꯭ꯋꯦꯖꯇ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯁꯤꯕꯨ ꯌꯤ ꯅꯜꯗꯨꯜꯁꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯌꯤ ꯅꯜꯗꯨꯜꯁꯤ ꯍꯥꯏꯕꯗꯤ ꯃꯈꯣꯡ ꯃꯔꯤꯅ ꯆꯠꯄ ꯖꯤꯕ ꯍꯥꯏꯕꯅꯤ ꯃꯔꯨꯞꯁꯤꯡ ꯅꯣꯚꯥꯖꯣ ꯀꯜꯆꯔꯗ ꯖꯥꯗꯨ ꯇꯧꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀꯜꯆꯔ ꯑꯗꯨꯗ ꯖꯥꯗꯨ ꯇꯧꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯦꯗꯤꯁꯤꯟ ꯃꯦꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯔꯨꯞꯁꯤꯡ ꯅꯣꯚꯥꯖꯣ ꯀꯜꯆꯔꯗ ꯑꯐꯕ ꯃꯦꯗꯤꯁꯤꯟ ꯃꯦꯟꯁꯤꯡꯗꯤ ꯃꯌꯥꯝꯒꯤ ꯑꯐꯅꯕ ꯇꯧꯏ ꯑꯗꯨꯒ ꯐꯠꯇꯕ ꯃꯦꯗꯤꯁꯤꯟ ꯃꯦꯟꯁꯤꯡꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯠꯇꯕ ꯔꯤꯆꯨꯑꯦꯜ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯃꯁꯥꯗ ꯁ꯭ꯀꯤꯟ ꯋꯥꯀꯔꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨꯕꯨ ꯃꯁꯥꯗ ꯐꯪꯍꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯥꯎꯕ ꯀꯕꯨꯛ ꯀꯋꯩꯕꯒꯨꯝꯕꯅꯤ ꯃꯔꯨꯞꯁꯤꯡ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯁꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯅꯠꯇꯦ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯁꯤ ꯅꯣꯚꯥꯖꯣ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯦꯗꯤꯁꯤꯟ ꯃꯦꯟ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯏꯕ ꯑꯃꯅꯤ ꯃꯗꯨꯗꯤ ꯗ꯭ꯔꯥꯒ ꯃꯦꯖꯤꯛ ꯑꯃꯗꯤ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯤꯆꯨꯑꯦꯜ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯣꯏꯈꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯃꯦꯗꯤꯁꯤꯟ ꯃꯦꯟ ꯑꯃꯗꯨꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯄ ꯇꯥꯔꯝꯃꯤ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯦꯗꯤꯁꯤꯟ ꯃꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯣꯏꯒꯗꯕꯅꯤ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯣꯟꯕ ꯄꯥꯝꯕꯒꯤ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯤꯟ ꯋꯥꯀꯔ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯃꯦꯗꯤꯁꯤꯟ ꯃꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯁꯨꯄꯔꯅꯦꯆꯔꯦꯜ ꯄꯋꯥꯔ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯐꯪꯕ ꯉꯝꯃꯤ ꯁ꯭ꯀꯤꯟ ꯋꯥꯀꯔꯅ ꯃꯈꯜ ꯀꯌꯥꯒꯤ ꯁꯥ kaya onduna miyoi kaya bu hadana ba honerami sa asi tongan ba makol kaya puthokkasu ngami sa asi yamna su yangi aduga mapangda su yamna kalli skinwalker asi sumnagi nomaina kapada siba ngamdi sa asi mawong anida happe yai ahanba mawong adudi yamna special oiba mana masing upambi amadi hidak oina sizinaba pambi sing adu mai thaduna amadi mai thabagi ut ada thang amadi yamna tumba khusu khulaida taisinduna hariba posak sing aduna thinduna skinwalker bu hatpa ngami skinwalker bu hanabagi ani suba lambi adudi yamna sulaiba yamna saluba mawongni skinwalker adubu oliba misak adugi maming ada skinwalker adugi mamang makada leplaga hairabadi skinwalker ada soidina sigani yamna tasena mak hairabada skinwalker asi miyoiba amani karamba miyoino hairabada drug magic amadi phattaba khudong thiningai oiba ritual kaya pangthoktuna skinwalker gi supernatural power ada phanglaba miyoi sing aduni marup sing nobajo reservation amadi nobajo reservation gi manak nakpa mafam singda skinwalker thingnabagi thokdok kaya marum ama thokhrei nobajo reservation da leiriba mi singdu sa asigi maming phawba panade nobajo reservation da leiriba mi singi thajanabi ama lejai madudi sa adugi maming panbada sa adugi maming palliba mi ada skinwalker na question senaba amadi matungda inaduna mi adubu khudong thinanaba asok apan piba yai haiba sini marup sing skinwalker thinakhibagi thogok animuk ijarake ahanba skinwalker thinakhibagi wari asi asengba thokibani thogok asi america da leiba jet koba miyoi amada thokibani wari asida mahana somna hairi skinwalker thinakhibagi thogok asi aingonda sahi manga muki mamangda thokibani
Matam aduda ai area zone gi mafam amada lairami. Thawdok asigi matungdagidi ai area zone gi yum ado yonthok lamlaga East Coast gi mafam amada anuba yum ama leiduna lairami. Isorge thawjana East Coast di karigumba makhal ki skinwalker gumba sa amata laite. Marupsing thawdok adu thopa matamda ai inakta German Shepherd gi hui ani ai gi inakta lairami. Haujiksu hui ani do ai gi inakta lairi aduga wafam amana German Shepherd gi hui ani adugi manakta ithantani lairiba dusu. Thawdok adu Thokhiba sahi adudasu hui ani do ai gi inakta lairami. Ai gi hui ani adugi mamingna asar amasung naisa kawi. Aingonda Thokhiba akiba wari adu mayamda lijarakragi. Ngasidagi sahi mangagi mamangda Arizona leiba yum aduda ahingda aina tumlingai matamda Thokhiba thawdokni. Ai haujiksu tasinga ningsingli kalen thagi matamni aduga amana aina tumjingai gi mamangda aina aigi thongnawato khitangdi hangdoklaga thamlami maramdi aigi kada horen nusit khara nabani matam aduda aigi inakta aigi hui naisasu aigi inakta tumli ani suba hui azar aduna sofada tumli ai yamna kana tumki matamada ahingi pung ani tare matam aduda huina yamna kanna khongbagi makolna ai mikap tholaklami mikap hek tholakpaga aigi hui naisa do thongnauda yenglaga yamna kanna khongduna leirami aina khalami matudi naisana khongliba do hawdong ubadagi khongbo oiramgani haina khanki naisana khonglibadуда ai yamna munna khanjilludi marudagi aigi atopa hui asarbu udabadagi aina asarbu tirami ngahak thirba matungda asar ado aigi inakta laklami madudagi asar tu thongnaw manakta laktuna naisana khongliba adomda yamna munna yinglaga leiramki naisadi yamna hauna khongli marudagi aina nasado tapthanabagi damakta mage maming kauki marudagi ai thongnaw manakta lakhi karigino aigi hui anina thongnawdagi makhada yenglaga asuki mati khonglibasi karigino haina khangningbadagi thongnaw manakta lakhibani thongnaw ki manakta yoraba matamda karigumba makhol ama tarami makhol adu tarubada ai pakhat khibana sormaning mama khangdrei marudagi tariba khonjal ado aigi khonjalga sap manai aigi khonjalga sap manaba khonjal aduna aigi huigi maming naisa haina kauri adubu khonjal ado yamna tip oi amasung yamna suki khonjal adu asumna tawi madudi naisa haina ngangaga kobagi khonjalni khonjal adu thongnawgi mapandagi lai khonjal ado tarubadagi aihak thongnawgi mapanda yengthor'i maruda aigi kagi thongnawdagi khara lapna yamna chawpa huigi mawong dongna tawpa sa ama kundul laibada uki aina sa adubu hui mali hairibagi maramdi sa adugi masa ado yengbadi yamna hainadaba phawi sa adugi yet amasung oigi khut ani dugi khubi amati khudombi ado ataigi palibasing adudagi yamna sangba heli aduga sa adugi manaton adusu yamna sangi aduga sa aduda aina yamna kiba ama oiribadi sa aduna aingonda yenglaga nukpa aduni ai tasengna asengba aigi wakhalda phaukhibadu haijarabani aidi adumna sa aduna aibu yenglaga nukliboi adum khalli asengbadadi magi mawong ama oirambasu yai karigino khangdi sa adubu ururaga ai yamna kikhi aidi asumna khallurabani kudak aduda sa aduna aigi inakta changsillaktuna aibu hatkragani haina khallurabani aina sa adu yebadu second khara haukhibada ngairi maruda aina karigumba ama ningsinglai madudi aina uriba yamna ngakpa akiba sa asi mayamna hainaba skinwalker ado oiraba zatla asigumba wakhalsa hek khalakpaga ai ki khibana sormaning mamang samadri arudagi kudak aduda aigi kagi thongnaw ado lonsilli aduga aigi hui ani aduga loinaduna aigi bathroomgi ka manungda changsinki hek changbaga bathroomgi thong ado manungdagi lok toksilli
ahing chupa ama tumdabida bathroom manungda ai ahing duma lenkhi thaudok asi thokhraba numit nini ge matungda ai area zone gi yum asi yonthoki aduga east coast ta anobu yum ama laiki ahan bagi wari asi loijari ani suba wari ama muk pathokchari wari asi su skin worker ki asengba thokiba yamna angakpa amasung akiba thokiba amani mayam wari asi USA da leiba misak amata thokhibani misak asigi mapana haupi tribe ni aduga mamana nobazo tribe ni aduga misak asi nobazo reservation da lei ngasi dagi sahi ahum muki mamangda mahana sahi kumathoi surukpa adwaita yamna ngakpa akiba thodok ama thokhi thodok aduda mahakna khudong thiningai oiraba skin worker ama thingnaki wari asi sahi ahum muki mamangi wari ni akiba thodok asibu thinarakliba misak aduna asomna hairi nongma aina aigi karda aigi abuki manakta satlami aigi abuki yumdu aigi yumdagi pung ani muk satlaga lei matam aduda aigi inaunupa amadi aina loijaba hui amasu kar manung aduda tongduni yauribani yasang lapagi numit taramdai torokpa matamni adubu atiyadadi khara ngali haibadi pungmam mamdri ai tasengna ningsingli matam aduda ai harau tayamna aigi kargi radio dagi isai targa yamna monda nungaina kar ado thauduna lakhibani matam adu phawbada angakpa amasung akiba thodok amata thokti arudagi matam aduda lambi gi sidai da haupa achawa uwa pami singda aina asum yengshillami matam aduda lambi matai da haupa uwa marang kaina haupa asukpa mafam ama lingli tawbada urakhi aina khalami madudi lengli ba do saji soidana oiramgani haina khalli aina amuksu khalli saji adu aigi imangda songsillaklabadi soidana pharak tarpa yai haina su khanki aina wakhal asi khalakkhibagi maramdi lambi asida saji kaya lambi asida samduna nak yata itatna satuna lei wakhal asi he khalakpaga aina aigi kargi speed ado taptharami kargi speed ado hek tapthabaga karigino khangdi aihak pungning yamna sarang khoyangna ba phawrakhi karigino khangdi kadai dagi khalakliba wakhalno khangdi kanano ama laklaga aibu hat khagani haibagi jingnaba pakhatpa phawrakhi matam aduda ai tu khyau sunglami aduga aigi mihun ado dang songba hawrakdei karigino khangdi ai pakhatpa kiba heman khibana aigi kar ado hat ispita thoroklami aigi kar ado yangna second khara thoraba matungda aina aigi kargi rear view mirror da urami madudi musuk muba miyoibagi saban manba ama aigi kargi matungda tandarakpado urami musuk muba miyoibagi saban manba ado yamna wangi aduga masa parap tawi amuba adugi mathakta yamna hanadabagi mawongda masam mayam amasu hawi amuba do yengba matamda miyoibagi mawong dongna tawrabasu tasengnamak miyoiba amadi natti maramdi mahangna kar maningda tanarakpadagi speed ado aigi kargi height speed ta sapsana tanari maduda aigi kar ado 90 speed ta thawribani kar manungda tonglakliba aigi hui ado musung muba aduda yamna hauna lakna khongli aigi inaunupa ado musung muba adu urubadagi pakhatpa heman khibana kaplami kiba pakhatpa heman khibana aisu mathong maram amata khangdri tawriba mawongduda aina khanglaklami madudi ngasidi ai soidana siragani haina khanki ai kiman khibana aigi kar ado yangna thorakhi arudagi aigi inaunupa aduna aingonta kapna hairi madudi musuk muba ado aina gari thawriba nakal adomda tanarakle haina hairaki musuk muba do kar maningdagi asom tanarakpana aigi driving seat ki thung manakta tamna yoksilaki musuk muba do ina nakna la abanina yamna sengna ure kalino khangdaba ado miyoibagi saban yamna mali musuk muna mami sami oinasu tawi musuk muna mami sami oina tawba ado urubadagi ai khangbana pakhatkibana sor saning chamang samnadrei
Masidaki aina kalaklami madodi ngasi haiba numisina aigi aroiba sodana oiragani haina khanki kana amatna su aibu kanbiba ngamlaroi haina su wajaki asum khanduna leiringeda laptakna car ama thoduna lakpada uki tharokliba car aduna aigi car gi mamangda yoksilaklami atopa tharokliba car ado upada musuk muba ado aigi car tanaba do lepkhrei arudagi kadai da chat khrabano khangdri khanghaudana mangkhrei musuk muba aduna aigi car tanaba lepkiba aduda ai amadi aigi inau nupa do wakhal het tai pakhatpa akiba khara phabagum tauri arudagi aigi car ado aigi abuk hoigi thunganda khamli abuki manak jorba matamda wari pumba sithadana abokta tamlami aigi wari ado tabada aigi abok ado karigumba amata ngakpa phauramdi aboki maithongda karigumba angakpa akiba pakhatpa amata phaudaba aduda aina yamna ngaklami maduda aina abokta hanglami aina uriba miyoibagi saban manba musububa posak adu karino haina hangki aigi wahang aduda aigi abokna posak kharagi maramda hairaklami marudi drug magic taupa whiskey maramda hairaklami aina uriba miyoibagi saban manba musuk muba ado nobazo language ta yi naldulsi haibadi skinwalker adubuni abokna asumna hairaklami aigi kar matungda tanarakliba musuk muba ado yi naldulsi ni haina hairakhi thodok asigi matungdagidi nobazo reservation manungda nungdangi matamda gari thogba ado lepkhi wari asi matang asida luisinjari aduga mayam karino khangdaba yamna ngakpa akiba makhol tabagi video ani puduna lakchari ahanba video asi Canada Ontario koba jungle amada record tawkhibani jungle aduda imung manungi miyoi khara sadan ban lakpa oina mafam aduda camping torami madudagi makhoina leiriba mafam adudagi jungle manungi kilometer ahumuk manung changjanba mafam amadagi karino khangdaba yamna ngakpa khonjelama lawbugum taki yamna ngakpa akiba khojalatu miyoi sing aduna mobile da record torami marupsing jaga asida weird world thingnabagi thongtok kayamaro amasu thokhrei video asibu record toriba miyoi sing adugi thajabati tariba angakpa akiba lawbagi khonjalatu weird world ki sojan oigani haiba sini mayam anisuba video asiki maramda amuk haijaraki anisuba video asi America gini video asibu record toriba misak aduna video asiki maramda haribasi magi yum maninda leiriba jungle adudagi karigumba yamna ngakpa akiba khonjal ama tari madudagi misak aduna magi yum maninda laktuna magi mobile da record toromi khonjal ado amuk hanna targati magi mobile da record tahoki haibagi wakhalda magi mobile phone ado video record tawribani video asibu record tawriba misak adugi thajabadi maduni video asida record tawriba angakpa akiba khonjalasi skill worker soidana oigani hairi maramdi jaga aduda skill worker thinakibagi thodok mayamrum ama thokhrei mayam video sing adu yengminnasi ahom suba aroibu wari asi mamangda wari thabirakraba erina tonjamna thabirakba asemna Thokhiba wari ni wari asi kaurusingda Thokhiba wari ama oigani haina khanjai adubu masi lamleimara natragana kaurusingi ima lairembira haibadumadi khangjadrei wari asi asemna Thokhiba wari ni wari asi amuk mayam punna taminarasi numito ekhoi babagi masi yaimagi masanupi aigina inama thokpa aduna magi mama oiriba aigina nini yaida kaubrusin ta koiba satpagi haikhiba numitni maduda nini yaina lamda chatpada asa athak charabati laigi thadu u kaubru ima lairembibu khoiromjau haiduna haikhi inna manasu nini yaina haribado taraga hoi haiduna tumba sangki
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯅꯝꯃꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯣꯏꯕ ꯆꯠꯅꯕꯒꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯒꯥꯔꯤ ꯕꯁꯇ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯀꯧꯕ꯭ꯔꯨꯁꯤꯡ ꯑꯗꯣ ꯌꯧꯕꯗ ꯏꯅꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯐꯣꯇꯣ ꯅꯝꯕ ꯅꯣꯛꯄ ꯈꯦꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯏꯅꯝꯃꯁꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯀꯧꯕ꯭ꯔꯨꯁꯤꯡꯒꯤ ꯐꯖꯕ ꯑꯗꯣ ꯌꯦꯡꯅ ꯑꯆꯥꯄꯣꯠ ꯄꯨꯊꯣꯛꯇꯨꯅ ꯆꯥꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯅꯦꯅꯦ ꯌꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯥꯎꯈꯤ꯫ ꯀꯧꯕ꯭ꯔꯨ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯥꯗꯣꯛꯄꯗꯣ ꯀꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯊꯥꯗꯣꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯥꯁꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯂꯝꯇꯨ ꯈꯔ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯟꯅꯅꯕ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯅ ꯒꯥꯔꯤꯗ ꯀꯥꯈꯠꯄꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯁꯨ ꯏꯟꯅꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯅꯣꯛꯇꯨꯅ ꯏꯅꯝꯃꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯏꯅꯝꯃꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯎꯔꯛꯈꯤꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯅꯝꯃꯗꯣ ꯃꯁꯥ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯏꯅꯝꯃꯁꯨ ꯃꯌꯨꯝꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯅꯝꯃꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤ꯫ ꯏꯅꯝꯃꯅ ꯀꯤꯗꯨꯅ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯅꯤꯅꯤ ꯌꯥꯏꯕꯨ ꯀꯧꯔꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤ꯫ ꯃꯥꯅ ꯄꯣꯊꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯃꯉꯣꯟꯗ ꯉꯁꯥꯏ ꯏꯟꯅꯔꯛꯈꯤꯕꯤ ꯅꯨꯄꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯣ ꯅꯣꯛꯂꯒ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯛꯈꯤ꯫ ꯏꯅꯝꯃꯅ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯈꯤ꯫ ꯅꯤꯅꯦ ꯌꯥꯏꯅ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯅꯝꯃꯗꯣ ꯃꯁꯥ ꯕꯪ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯅꯤꯅꯦ ꯌꯥꯏꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗ ꯂꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯦꯔꯤꯅꯥ ꯇꯣꯟꯖꯝꯒꯤ ꯃꯅꯝꯃꯗ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯁꯤꯗ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯒꯤ ꯃꯣꯠꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫